Ngasigi oiba tongan-tonganba page kharagi posting collection tawbagi manungda Newslink Imphal hairiba page asena phongdokpagi matung inna Israel machasing Kuki army Khutlai Thadok-Kanu haiba Mizoram Christain Awmtea gi wafamna ahan boini miyamda kodol tamjagi amadi video asibu miyeng tabiriba punamapu Loktak Mapao updates ki mekaidagi taramna okchabaga loinana ikai khumnabu utchari amasong soiki lankibada ngakpiyo haiba wafam thamjari Israel machasing Kuki army Khutlai Thadok-Kanu Mizoram Christain Awmtea gi wafamna X ta viral chatle hairi Mizo Christain gi preacher Awmtea na Kuki lanmida Khutlai Thadok-Kanu na tuibong da pangthokba thorom amada haikre Israel machasing Kuki army na Khutlai Thadok-Kanu India lengakta surrender tawganu center asi chawba mapangal kanba yai adubu ishorna moi maithibada mateng pangani dept na golite maithiba pikriduni center na aikoi lam logdugi tawri Manipur gi irang thokchingaida hana su haiba laikre brahmana hana chakani mathangda Bangladesh mathangda Manipur aroibada Mizoram president rule thamena kiganu beren resign tawbagi maram yamlai harauganu nathona layu Khutlai Thadok-Kanu karimata surrender tawganu haiba wafam source ase X ta viral chale hairi Manipur government authorities amasung India government na asi tumina yengba asi chumbra phongna lantau khanauna yam akanma maongda hu kamlibasi tumina yengadoira haiba makachana wohang hangli kanagumba singna video asi yengningba leiragadi Newslink Imphal hairiba page asida changlaga uba phangbigani page asimaki makhatana jomi kangbu warauri hairi handak union home minister Amata na Kuki ga maitei ga wari sanaba hauri haibadu jomi council da kaurakkiba leite yawkiba leite asumna jomi council yaholaktabasi wari sanabada jomi kangbugi apamba aningbada direct thawaidabani michang mikhai naiba thawongni jomi council yaudaba wari da yanaba seng jomi council na yabanga moi atopa tribal leaders seng wari sanabada yaubra haibadu sengdora unasu jomi council na hairakli jomi council ase jomi kangbu singi makok thongba lupni haiba wafam phongdokli Macha satarakpada AT gi luching purel korongan bakhuman gi PS tagi post amani khak lokhacharaga miyam da kodol tamjage warakpasi makhal ani lai nungsina warakpa ama hatlagi warakpa ama aikhogi isi isal ngaktani yare kaidawrage hanjan chum yonbagi thabak toklasi haiba wafam thamlakli Thangmaiban chairau singda mafam khangdana haurakpa maidagi langmai chaklakpadagi arambai tengol unit 45 Thangmaiban amadi Manipur fire service na kusamnaduna matang matam chana mai kanba ngamkhre aduga aikhogi maikaidagi haijaningbadi hauzik asi fire weather ni nungsit yamna kanna sitpana maheu longpok thoktanaba honaminasi haiba wafam thamlakli makha satarakpada AT general headquarter gi PRO oina thaupu bidiba Rubin mangang khairakpangi PS tagi post ama khaktang lokhotcharaga thamjage tagatchari all Assam Manipuri Student Union gi President Inaw Sanahal amadi timna aibu train tonglamdai mikupta hathu ukpiduna ngahak unajabani Assam Sahitya Parishad ki amadi atopa civil body individual kaya unagadaba adu matamna yadabana unaba phangjakhidre aibu waraubiganu ibadawna chanbiradi amuk lakpa ngamba oijage Bangladesh Assam Tripura singda khundariba maitai sing punchinba ngambagi thawna pinabiyu nakhoibu yam nungkhijai haiba wafam phongdokli makha satharakbada kwakaithel 360 hairiba PS asigi post amani khak lokhotcharaga miyamna kodol tamjage Manipur mahausa gi pibamda hanjilaknaba leingakna thorangsing lokhatli haiba RSS ki wafam phongdokli sanamahi lining minority region oina sak khanggadabani haiba phidamgi wafam thamli arambai tengolna sakliba wasak tarai bu wasak natte koingamba khuman makhatana delimitation tawdringagi mamangda NRC tawduna mitok hana khandokpa amadi voter ga Aadhaar ga link tawdringai sasinaba Aadhaar paibasing hana thiduktuna kakthatpa amadi tangai fadana tampakta leiriba kendra nifu asidi yelomi sing khaktagi oina thamgadabani haina phongdokpa chirol amangase honorable MLA RK Imos singna union home minister da yohanduna thabakta onthoknaba taksinkhre hairi Makha satarakpada Kangla Paudagi lokhotcharaga thamjage Hairoki thabal chongphamgi thawdokta laikhidraba sing daikat tambagi thoram pangthokre kumsing 2008 ki March 13 gi sahi adugi yoksang kumai gi marini chanba numitta Hairoki lekai amada sinba yoksang thabal chongduna leiringaida ikang khangauduna masak khangdaba singna nomai kapselakpadagi thabal chonglaga leijaba Hairoktagi pakhang laishabi ahum Thoksom Ramesh Thoksom Promila amasong Laisram Nirmala laikhidabagi taraga tarelak suba ningsing thoram ngasi mikap mirau kolga loinana thokre mangal piba numit haiba wakhalonda RPN Memorial Trust na silaga Hairok Part 1 amasung umang laikol manakta leiba laikhidraba ahumgi ningsing sanglenda mapung oiba thoram pangthokhi
ningsing sanglen manakta saba laikidraba Romesh Promila amadi Nirmalagi ningsing kubamda imung manung amadi miyamna laishu katpa laikidrabagi thawaina sembiba mapugi laikolda ingna chingna pothanaba minute ani tumina lepa amadi laibak chiba thodok aduda hairokta purakhiba awonba kaya miyam punna khana nainabana ngasigi ningsing thoram adugi mapung oiba saktam oikhi thoram aduda hairokki SPO chahumna laikidraba ahumgi mafamda kai khumnaba utuna kok nonbaga loinana laisu katkhi haiba wafam thamli